हाइनी लिली केम लगी नेना ताने लेंगना ले पड़ागा मछली लिली केम लगी लाको तो मदे करी दिनो नेना तान दिचा मछली लिली केम नहीं लाको ना नो मकती थमोई सेंग तो मम्मी नुंगाइना अनु के से बाउजे नुंगाइना तो मफंगी थानी सुदलक बचे करी दिनो मछली उबी दिसे अखोई चलु हाइबला लेयु हाइबला असी मीडिया की मफमदा सालोइना हाइदोकुलो अखोई मणिपुर सरकार हाइबिरो लैरुना लैनुरा अदुबु अखोइना हाइजबदी करिनो अन हाइबदा ngasi chuk jana pik khraba khun mijum nak jangkhai muk ta basiga hanjan nanjana kap tana leire char akhoi bu amuktang akhoi bu kano tawbiu han hajarui haira ga chu akhoina tawi adana a morbung kuki khundagi kasala su asam haira su thaja bagi kari mau chang leitre adu akhoi hudi jumthak ta bom ta sandana isa isunipa macha pijabdo pokhai hau dabagi layok pharimi pokhai magadi jum do loi punamol ali ba punmak sidori bani adu akhoi huji kari tawjau haibano huji moina harina asiga sibai sing ama akhoi ge kano CRP ga kano tawban hari akhoi khunjana jadi akhoi ngasi isa sing khunga akhoi isa sing khara akhoi ge arangbai adu ama kano tawdana maya khun akhoi ge lejari ba isa isu sing sina ngak pagi chu akhoi nena tana leiba phangimi adu natragadi akhoi nahan na uchharani nahan na su jum mai thana lorani adu bu pen da bangakta asibu manipur sarkar na akhoi che atomi masaro morbung da leiri bajum na jang hai je hanna jengbi de karigino akhoi na sidaw khola bibiraga jengbi de se karigino aina akhoi manipur sarkar da haijaningi akhoi na pen da bagi saruk che uji akhoi lili kem da leiba ka samanari mi lili kem da leira ba chu lili kem da leira ga di chem cha phangi akhoi di karim phangde akhoi kari phangi da huji amade khara ni na khotna wa sa ga da pana sa ga da ba sa phangdana bazar ja sa phangdana lairi ne akhoi huji ba lili kem da leiba di hapta di birai akhoi ji ga di kari phangi ge asini khoi na hajaningi se akhoi da chu khatang jengbirau akhoi na chani na ngai ni maitai sani akhoi kha jengbirau kari gino jengbirakte se akhoi atomi masante atomi masani hai ta ga di akhoi khol lai kai se sine jara ma ge moida akhoi punna thokcha hage akhoi na leiga da ba mafam da leijau ge mai ge shanti lege da mafam da chan leijau ge ha ba chu moina adu su rai pi de ha ra ga chakhinu hai na hai ni lili kem lagi nena tane lehngna le poraga machli lili kem lagi la ko to ma da kari gino nena tan cha machli lili kem nei la ko na no makati thamoi seng na to mami nungai na adu ge ngasi bauje nungai na to ma phangi thani su dalak pa che kari gino ma se ubi ri se akhoi chalu hai bla leyu hai bla asi media gi mafam da saloina haidokulo akhoi di manipur sarkar haibiro lainura se asini akhoi haijaningi se layu hai ga di layu laiba gi phibam tawiro laidanu han hai ta ga di seng haidokuro akhoi mafam da chasagini akhoi na mari akhoi kasadara yasadara akhoi haijaning ba mong da haijaraga akhoi gi iramdam akhoi modbung se kanna bagi akhoi khona jani ai masi mayam da akhoi gi sarkar gi thong da chu akhoi haijaningi ha ba se ai haijara